अहानबा मक्कदा चैनल असिगी माइकदगी मयाम पुनम पतराम ओक्चबगा लोनेना ngasi phongkeba pauche singdagi marueba update amakak puduna laksari tabisi BJP gi government paibadagi santi purakpana hena lumna lowi KH Ibomcha suspend leba MLA chingna government semge haina claim toba yabagi rule amata leite haina honorable MLA BJP gi spokesperson KH Ibomcha na phongdokre BJP gi oinadi government paibadagi santi purakpana hena lumna lowi party asigi spokesperson oreba MLA Khongban Tabam Ibomcha na phongdokre haukiba irai numita BJP gi thambal sanglen the party sigi MLA ani karam syam langthabal amasung sapam kunjakesor pacho yauna pangthokiba pawgi mifam amada Ibomcha na haiki handak Manipur gi BJP gi MLA sing Delhi da chatlubudusu president run thamkhraba matungda haujik Manipur gi oirakliba phibam mamut tan center da khanghannaba peace process thujan binaba loinana miyamna popular government amal lehenningbagi apamba leiriba adu khanghalubani mahakna haiki state government irang laksin bangamdabagi fibam leirakpadagi santi puraknabagdamakta niyomgi matungina Indian constituency gi article 356 ki makhada Manipur da president rule thamkhibani president rule thambagi marueba pandamdi Manipur da normalcy hanjan handuna Manipur gi miyambu tangdu leitaba punsi marel amada lehennabani Mahakna hai Manipur da president rule hek lakhibdagi BJP Manipur Pradesh party asigi legislature wing center amasung state government ka yamna understanding laina amana amagi mating pangnaduna santi purakna bathabak tawminnari BJP gi oinadi government paibdagi santi purakpana hen lumna lowi Manipur gi miyamna pamliba si ahanbada santi lehenbani matam aduna Manipur bu nungsiba state asigi miyam amadi ruling amasung opposition haiba thidana political party punamangna Indian government an lokhatlagliba santi gi khongthang sing asida mateng pangsingadaba matamni tanja asida ikoina Manipur da hanadagi punna khunda minireba phurup amatagi nungairoidaba wa amata ngangloidabani haina Ibomcha na phongdoki mahakna hai ngasi Manipur gi miyamna mayoknaribu khudong thiba awaba sing logi makhada central government da democratically taknaduna convince to holaga ikoina pamliba Manipur adu ohennaba hotnaba nataba topa pambai amata leiro haiba asipuna wakhal taminaba changi phibam asida Congress party na government semu BJP gi MLA masing suna laina center da su state da su government pairaga government semba ngamde haibisi chatnaba yaroidaba aranba wafamni MLA sing haujik leiriba si suspended leba MLA na government semge haina claim tawa yabagi rule amata leite haina BJP gi spokesperson MLA Ibomcha na phongdoki Ibomcha na hai haujik leiriba Manipur gi law and order gi film asida popular government thamba yare haina laukthokton suspended leiriba assembly suspension revoke tawraga popular government semba yare yade haibisi national government nataba kanamtana lepangamloi BJP asi NDA government pu luchingdiba national party ni BJP Manipur Pradesh ki legislature wing leader party na khangadabani haibadi BJP ki state president national observer natraga representative amasung BJP ki MLA singi joint meeting amana khangadabani leader khallaba matungda government semge haina governor da claim tawda hairiba misak asi party gi leader oire haina president soi toba aiba cherol yagodabni khongthang asi government chembagi process haurakpaga loinana pangthokadabani in 2023 gi May 3 dagi haurakhiba Manipur gi irang asigi khudong chaba lawraga Congress na political khudong chaba lawna honaduna leibasi hemankhre tokpiro leiba kisu khara khanbiro hek hobudagi Congress na matam adugi NBD na luchingba government pu inthunaba honaduna lakhiba adu February 19 dagi di president rule leikhre ngasi Congress na miyamgi apambagi matung ina miyamgi lengak ama semba ngamlibra natraga santi purakpa ngamlibra haina MLA manga leiba party asida Ibomcha na hangki haujik amukasu Congress na assembly dissolve tawraga election tawbiro haibasi Congress ki khuthang election tawge tawroi haibagi makhoida sakti leibra assembly dissolve tawruraga election tawba ngamdabadagi PR makha thana sangthana leikhibadagi lakpa miyamna thengnarakadaba awabasing
ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯨꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯪꯂꯗꯨꯅ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠꯇ ꯂꯩꯔꯝꯕ ꯕꯤꯖꯦꯄꯤꯅ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤ MLAꯁꯤꯡꯅ ꯇꯧꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯅ ꯉꯝꯅ ꯇꯧꯗꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯍꯨ ꯀꯥꯝꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯒꯗꯕ ꯃꯤꯌꯥꯝꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯂꯥꯛꯄ ꯐꯠꯇꯕ ꯐꯣꯜ ꯄꯨꯝꯅꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯏꯕꯣꯝꯆꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠꯁꯤꯡ꯫ ꯄꯥꯎ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯃꯈꯥꯗ ꯀꯃꯦꯟ ꯄꯤꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯡꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯇꯦꯟꯁꯤꯟꯖꯔꯤ꯫